ꯃꯍꯧꯁꯥꯒꯨꯝ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯂꯩꯀꯣꯜꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥ ꯃꯃꯤꯡꯅ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯃꯆꯥ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕ ꯂꯩꯃꯥꯏꯗꯨ ꯏꯪ ꯏꯪ ꯂꯥꯎꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯑꯍꯤꯡꯗꯨ ꯁꯨꯛ ꯁꯥꯅ ꯃꯝꯃꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯎ ꯋꯥ ꯄꯨꯝꯕ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯩ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯊꯗꯨꯅ ꯂꯩꯔꯨꯔꯦꯅꯦ ꯍꯛꯆꯥꯡꯁꯤꯁꯨ ꯅꯤꯡꯊꯝ ꯆꯜꯂꯤ ꯀꯩꯅꯣ ꯃꯈꯣꯜ ꯑꯌꯥꯛꯄ ꯑꯃꯁꯨ ꯇꯥꯈꯤ ꯍꯛꯆꯥꯡꯁꯤ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯏ ꯇꯨ ꯆꯨꯡꯉꯤ ꯈꯪꯉꯤ ꯌꯨꯝ ꯅꯠꯇꯦ ꯂꯩꯔꯤꯕꯁꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯑꯩ ꯐꯨꯛ ꯍꯧꯒꯠꯂꯤ ꯇꯨꯒꯦ ꯇꯧꯏ ꯍꯛꯆꯥꯡ ꯏꯄꯪ ꯄꯪꯊꯩ ꯈꯪꯂꯦ ꯉꯁꯥꯏ ꯑꯩꯅ ꯆꯪꯂꯛꯈꯤꯕ ꯌꯨꯝꯗꯣꯡ ꯄꯣꯛꯇꯨꯅꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯥ ꯘꯔꯤ ꯑꯃ ꯁꯤꯔꯤꯕꯁꯤꯁꯨ ꯃꯩ ꯌꯥꯎꯗꯕꯅ ꯎꯗꯦ ꯑꯗꯨꯅ ꯄꯨꯡꯁꯤꯡ ꯃꯇꯝꯁꯨ ꯈꯪꯗꯦ ꯌꯨꯝꯊꯛꯇꯨ ꯀꯨꯞꯂꯕꯁꯨ ꯌꯦꯡꯈꯠꯂꯨꯕꯗ ꯏꯍꯣꯍꯣꯏ ꯊꯋꯥꯟꯃꯤꯆꯥꯛ ꯎꯕ ꯐꯪꯏ ꯃꯩ ꯑꯃꯇꯪ ꯌꯥꯎꯔꯕꯗꯤ ꯐꯒꯅꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯕ ꯀꯔꯤꯅꯣ ꯑꯃꯠꯇ ꯃꯁꯛ ꯈꯪꯗꯦ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯈꯧꯔꯤꯁꯤ ꯃꯦꯠꯂꯒꯗꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯪꯂꯛꯏ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯛꯆꯥꯡꯒꯤ ꯃꯤꯍꯨꯜꯁꯤ ꯗꯪ ꯗꯪ ꯍꯨꯜꯂꯛꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯐꯪꯕꯁꯤꯗ ꯄꯨꯛꯅꯤꯡꯁꯤꯗ ꯂꯩꯔꯝꯕ ꯑꯀꯤꯕꯗꯨꯗꯤ ꯈꯔ ꯃꯈꯩ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤ ꯑꯃ ꯂꯦꯞꯈꯠꯂꯛꯄ ꯎꯏ ꯃꯩ ꯃꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨꯗꯤ ꯎꯕ ꯐꯪꯗꯦ ꯁꯥꯒꯔ ꯁꯪꯒꯝꯗ ꯂꯃꯨꯛꯅꯔꯕ ꯂꯝꯕꯤ ꯆꯠꯄꯗꯨꯗ ꯀꯄꯥꯂꯤꯛꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯛꯏ ꯂꯝꯕꯤ ꯆꯠꯄ ꯂꯃꯨꯛꯅꯔꯕ꯭ꯔꯥ ꯅꯥꯏꯇꯣꯝ ꯇꯥꯔꯨꯕꯗꯒꯤ ꯃꯤ ꯑꯃꯒꯤ ꯃꯅꯥꯛ ꯅꯛꯆꯕ ꯐꯪꯕꯗ ꯂꯝꯕꯤ ꯆꯠꯄꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯕ ꯑꯩꯕꯨ ꯂꯝꯕꯤ ꯆꯠꯄꯗꯨꯒꯤ ꯗꯁꯥꯗꯨ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯀꯅꯥꯅꯣ ꯍꯪꯂꯤꯕꯁꯤꯕꯣ ꯈꯟꯊꯕ ꯉꯝꯗꯦ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯈꯟꯗꯨꯅ ꯂꯩ ꯂꯥꯡꯇꯛꯅꯕꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯀꯣꯛꯁꯤꯁꯨ ꯏꯈꯟ ꯈꯟꯊꯕ ꯉꯝꯗꯕꯒꯨꯝ ꯇꯧꯏ ꯁꯛ ꯈꯪꯗꯕꯗꯨ ꯑꯃꯨꯛꯁꯨ ꯋꯥ ꯉꯥꯡꯂꯛꯏ ꯃꯔꯥꯏꯅ ꯐꯖꯅꯤꯗ ꯅꯪꯅ ꯉꯔꯥꯡ ꯆꯤꯡꯊꯛꯇ ꯀꯥꯔꯨꯕꯗꯨꯗ ꯖꯥꯠ ꯅꯥꯏꯗꯕꯁꯤꯡꯗꯨꯅ ꯒꯟꯖꯥ ꯍꯥꯞꯄ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯄꯤꯖꯕꯗꯨꯗ ꯅꯪꯅ ꯆꯥꯔꯨꯗꯨꯅ ꯇꯧꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯣꯡ ꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯒ ꯆꯠꯂꯨ ꯉꯔꯥꯡ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯅꯪ ꯁꯤꯗ ꯑꯍꯤꯡ ꯂꯦꯜꯂꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯁꯪꯂꯤꯕꯅꯤꯅꯦ ꯑꯩ ꯍꯦꯟꯅ ꯉꯛꯏ ꯀꯅꯥꯅꯣ ꯃꯍꯥꯛꯄꯨ ꯋꯥꯐꯝ ꯄꯨꯝꯕꯗꯤ ꯃꯥꯗꯤ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯈꯪꯂꯤꯕꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯂꯝꯃꯤ ꯑꯩꯒꯤ ꯁꯥꯏꯀꯜꯗꯤ ꯃꯍꯥꯛꯅ ꯈꯨꯝꯃꯛꯏ ꯃꯄꯥꯟꯗ ꯂꯩꯅꯦ ꯑꯩꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯩ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ ꯍꯛꯆꯥꯡꯁꯤ ꯍꯧ ꯍꯧ ꯆꯤꯛꯏ ꯃꯅꯨꯡ ꯊꯤꯠꯅ ꯅꯥꯍꯦꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯤꯞꯂꯕꯁꯨ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯅꯨꯡꯉꯥꯏ ꯅꯤꯄꯥꯁꯤ ꯀꯅꯥꯅꯣ ꯌꯥꯝꯅ ꯈꯪꯅꯤꯡꯏ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯍꯪꯂꯨꯅꯤ ꯑꯃ ꯈꯪꯗꯦ ꯃꯍꯥꯛ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯦ ꯉꯔꯥꯡ ꯆꯩꯔꯥꯎꯕꯒꯤ ꯆꯤꯡ ꯀꯥꯔꯛꯄꯅꯤ ꯌꯨꯝꯗꯤ ꯂꯥꯞꯍꯧꯔꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯂꯝꯗꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯛꯄꯗ ꯂꯩꯕ ꯆꯤꯡ ꯀꯥꯕꯒꯤ ꯆꯠꯅꯕꯤ ꯂꯩ ꯍꯟꯗꯛꯇꯤ ꯑꯩꯍꯥꯛ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯆꯤꯡꯁꯤꯗꯨꯝ ꯀꯥꯗꯨꯅ ꯀꯨꯝꯃꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯥꯏꯇꯣꯝ ꯆꯤꯡꯗꯨꯗꯤ ꯀꯅꯥꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯀꯥꯅꯕ ꯎꯗꯦ ꯃꯤ 10ꯃꯨꯛꯇꯤ ꯆꯤꯡꯗꯣꯟꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯗꯨꯅ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯎꯕꯗ ꯀꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯗ ꯀꯠꯄꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯆꯨꯍꯤ ꯇꯣꯠꯄ ꯈꯔ ꯄꯤꯖꯔꯛꯏ ꯃꯗꯨ ꯆꯥꯅ ꯆꯥꯅ ꯆꯤꯡꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯀꯣꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯛꯏ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯄꯨꯛ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤ ꯀꯝꯂꯥꯛ ꯏꯆꯣꯛ ꯆꯣꯛꯊꯔꯛꯏ ꯁꯤꯡꯂꯤ ꯄꯥꯕꯟ ꯄꯨꯝꯕ ꯏꯄꯪ ꯄꯪꯊꯔꯛꯏ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯌꯦꯡꯕꯗ ꯆꯤꯡꯈꯣꯡꯒꯤ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃ ꯎꯕꯗꯨ ꯇꯝꯅ ꯂꯥꯛꯈꯤꯕꯅ
उच्चिन नाचिन्ना हेक यौबगा मांगोंदुदा हिप्थखिबनी अदुदगी ग्यान ताखिद्रे सखंगदबदुगी मखोल अमुक तारई चैराउबगी चिंग काबबु नंगना असुक लापना सिदा लाकपदी नखोगी अदुवाइदा चिंग लैतब्रा अइना खुम्मी चिंग लै अदुबु लाइनिंग थौ चिंखै nganbigi खुबमसी यौनिंगदुना लाकपनी कुइरबनी अइना अमुक्ता यौगे हाइना निंगलकपा लाइनिंग थौसिगी मगुनसिदी यामना मतिक चावीना ताखी अदुबु ngasi uribasidi ganja angawbsingi yakabung oina tawrami murti su leiramde mi kasu amatta karamde sakhangdabaduna hairei ngasi chahi 7-9 gi mamangda uramlabadi khangadabani do lebaki angam athaudagi chingduna tolabadagina tolaba kaya kaya jat bizat khaidana khubam sida laknarami pukningbu ani longdana निजरबदी लेपना हेक्ता फंगबजानी सखंगदबदु वा लोइसिंदना तुमिन्ना लेखी अइसु हक्चांगसी खरा खरा नुंगाइरक्लम्मी अइना अमुक हंगलम्मी हौजिकना कनामत्ता लाक्त्रबदी कैदौखरे पुकनिंग सोकना महाक अदुना खुमलई चही खरगी ममांगदा फिमांग सेटपा कोइजोंबा जात नाइदबा खरना लाइनिंग लंबी मानदबा अखोगी लमदमसिदा मखोगी लाइनिंग लंबीना सेंगलबनी अचुंबनी हाइना खंजदुना लाइसिबु लाचबा लाइनिंग बदुबुना हातोकपिरगा लाइपुदुगी ममंगदा फावी हाइदुना लाचरमलिबा लाइनिंग थौ चिंखै nganbagi मूर्ति नुंगदुबुना चिंगदगी इंथदुना लोकनुंगदा तादुना लेखरे अदुगा लाइसंगसिना निसा चाफम यकाबुंग ओइना लेखरबनी लाइपुदु लेखिदबदगी मी पोंग कना अमत लाखिद्रे पुमनमक काउनखरे मफमसिदा सनहुरानबा सनिंगहनबा पोट लाकपा निशा करबार तौबा मिरोत सिंगी खुंदिन नफम ओइखरबनी माना मखा तारई नंग लाकपा यामना फरे मरक मरकता लोकनुंगदा लेरिबा लाइनिंग थौगी मूर्तिदा हई अमा लई अमा कटपा काउगनु ngasi kanasu laktuna hai ama lei ama katladrabani uchekna huina khumba tarai arapada yenba khumba tarai nonga thokadaba kuidre mai mit pumba pungsa sagatle puksisu nungaitaba ama phaure ayingba isingna mai ta thoklaga hakchang khara tekhatlakadaba male nipa aduna ताकबगी मतुंग इन्ना चिंगमाइदुदा चंगदुना लोकतगी चेंथरकपे इसिंगना खोंग खुद माय मित ताथोकलमे हक्चांग पुम टेक टेक खले नोंगसु मपुंग फाना nganthorакले युमदसु नुंसा थिरमलनी थुना हनखिदबे याद्रे सखंगदबदु माय माय ओनसिनदुना अमुक्तंग सखंगनरमलगा हनबना फै खंदुना युमदोम पोक्तुदा अमुक चंगलई नोंगान थोरकलबदा युमदु मपुंग फाना उबा फंगले युमदु माइगे अमदी साइजिनगा ईगा कोनना पुलप हुमदोखरबा अमनी मांगोलदुदा सेंद्रांग मकोन सारी थोंगदुसु इतेक टेकले इमुंगदुसु पोटना अमत्ता ताबा नत्ते इचाई चाइरी मी का अमत्ता लेनदबा लौतान संग ओइना तौबजानी अवांग थंगबा येना खादा सलगारीगी मपोट मचै ngaduna ले लोइना लेसौ चारे मनिंग लोमदा नोबा पांबी अवाथबी पांबी अमनी सु हौरी वापल सु ले खोइदी पाइखरबा हायिंग खोइ उप्पु अमसु ले मखा थंगबी येना खादा अइगी साइकिल दो ngaduna लेरी ngarang अहिंग चुप्पा अमा अइदी मांगोल सिदा बोरा सेगाइबा अमदा ओंदुना लेरा माले अइबु सेबा तौबिरंबा सखंगदबदु कदाइदबु हिप्पजानो फमुंगसु अमत्ता लेते खरा नंगजबा ओइबताय अदुबु माबु कदाइदा लेबनो स्वाइदसु उदे मासु माय मित ताबा थोखिबो ओइरंबा याय ngarang अहिंग चुप्पा अमा अइगी अना लाइकनरंबा महाक्तु यामना येंगनिंगबा फाउरई
ꯐꯅ ꯀꯨꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯅꯨꯡꯁꯥ ꯑꯗꯨꯝ ꯊꯣꯔꯛꯂꯦ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃ ꯌꯣꯄꯥꯛ ꯂꯦꯡꯊꯣꯡꯅꯔꯗꯨꯅ ꯑꯗꯣꯝꯗ ꯂꯥꯛꯏ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯂꯦ ꯃꯥꯜꯂꯦ ꯑꯩꯕꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯂꯤꯔꯒ ꯃꯥꯕꯨ ꯑꯍꯤꯡ ꯁꯦꯕꯥ ꯇꯧꯕꯤꯔꯝꯕ ꯁꯛꯈꯪꯗꯕꯗꯨ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯍꯜꯗꯨꯅ ꯆꯉꯛꯅꯅ ꯁꯣꯜꯂꯛꯏ ꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯗꯨꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦꯅ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯏꯕꯨꯡꯉꯣꯅ ꯉꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯃꯨꯔꯇꯤ ꯅꯨꯡꯗꯨ ꯂꯣꯛꯅꯨꯡꯗ ꯏꯟꯊꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯔꯝꯃꯤ ꯑꯩꯁꯨ ꯃꯥꯏ ꯇꯥꯕ ꯉꯥꯏꯍꯥꯛꯇꯤ ꯊꯣꯛꯂꯨꯕꯅꯤ ꯍꯟꯖꯤꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯍꯜꯗꯨꯅ ꯃꯆꯤꯟꯗ ꯑꯃꯨꯛꯇꯪ ꯁꯣꯜꯂꯛꯏ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯆꯠꯂꯣ ꯉꯥꯏꯔꯨꯔꯅꯨ ꯃꯐꯝꯁꯤ ꯀꯌꯥ ꯐꯠꯇꯦ ꯄꯪꯆꯪ ꯆꯪꯂꯨꯅꯨ ꯂꯥꯏꯄꯨꯗꯨ ꯌꯨꯝꯁꯤꯃꯛꯇ ꯂꯩꯔꯝꯕꯅꯤ ꯃꯥꯅ ꯁꯤꯈꯤꯕꯗꯒꯤ ꯃꯤꯗꯤ ꯂꯥꯏꯔꯗꯨꯅ ꯁꯦꯛꯄꯤ ꯀ꯭ꯋꯥꯛ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯕꯅꯤ ꯆꯠꯄ ꯍꯧꯈ꯭ꯔꯕ ꯑꯍꯜꯗꯨꯕꯨ ꯇꯥꯟꯅꯔꯒ ꯑꯩꯅ ꯍꯪꯂꯝꯃꯤ ꯍꯣ ꯈꯨꯔꯥ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯃꯨꯔꯇꯤ ꯍꯥꯏꯕꯗꯨꯕꯨ ꯀꯗꯣꯝꯗꯅꯣ ꯑꯍꯜꯗꯨꯅ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯂꯛꯏ ꯑꯥ ꯏꯁꯤꯡꯈꯣꯡ ꯃꯅꯥꯛꯇ ꯀꯅꯥꯃꯠꯇ ꯆꯪꯕꯤꯄꯣꯠ ꯅꯠꯇ꯭ꯔꯦꯗ ꯁꯥꯏꯀꯜꯗꯨ ꯏꯟꯊꯣꯛꯂꯒ ꯏꯁꯤꯡꯈꯣꯡ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯏ ꯁꯝꯕꯜ ꯂꯩ ꯇꯤꯡꯈꯪꯇꯅ ꯁꯣꯡꯖꯤꯜꯂꯕ ꯏꯁꯤꯡꯈꯣꯡ ꯃꯄꯥꯗꯨꯗ ꯎꯔꯤ ꯋꯥꯔꯤꯅ ꯏꯌꯦꯠ ꯌꯦꯠꯁꯤꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯃꯨꯔꯇꯤ ꯑꯗꯨ ꯀꯅꯥ ꯂꯣꯏꯅꯗꯅ ꯅꯨꯡꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯨꯕꯗ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯋꯥꯀ ꯉꯥꯡꯂꯛꯀꯗꯕ ꯃꯥꯜꯂꯤ ꯈꯥꯔꯧꯒꯤ ꯃꯀꯣꯛ ꯃꯥꯅ ꯐꯜꯂꯤꯕ ꯃꯨꯅ ꯂꯪꯂꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤꯗꯨ ꯇꯁꯦꯡꯅ ꯒꯨꯟ ꯂꯩꯔꯕ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯃꯨꯔꯇꯤꯗꯨꯃꯛꯅꯤ ꯈꯪꯂꯦ ꯈꯜꯂꯛꯏ ꯅꯤꯔꯨꯕꯗ ꯄꯤꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯊꯧꯖꯥꯜ ꯍꯩꯕ ꯏꯁꯣꯔꯗꯨꯅꯤꯀꯣ ꯄꯨꯛꯅꯤꯡꯗ ꯍꯪꯖꯩ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯀꯝꯗꯧꯕꯖꯥꯠꯅꯣ ꯙꯔꯃꯅ ꯃꯌꯥꯏ ꯆꯥꯏꯊꯔꯛꯄ ꯑꯙꯔꯃꯅ ꯂꯥꯛꯍꯠꯂꯕ ꯄꯥꯄꯤ ꯆꯟꯗꯥꯜꯒꯤ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗ ꯎꯅꯤꯡꯗꯗꯨꯅ ꯂꯩꯅꯤꯡꯗꯗꯨꯅ ꯂꯣꯛꯅꯨꯡꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯔꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯚꯛꯇꯒꯤ ꯑꯅꯤꯡꯕꯒꯤ ꯃꯈꯥ ꯄꯣꯟꯗꯨꯅ ꯂꯩꯕꯅꯤ ꯏꯁ꯭ꯋꯔ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯉꯩꯗ ꯅꯨꯡꯒꯤ ꯌꯨꯝꯕꯤ ꯑꯃꯗ ꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯤꯔꯅꯀꯁꯄꯨꯅ ꯄ꯭ꯔꯍ꯭ꯂꯥꯗꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯅꯪꯒꯤ ꯍꯔꯤ ꯍꯥꯏꯕꯗꯨ ꯌꯨꯝꯕꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯔꯥ ꯚꯛꯇꯅ ꯈꯨꯝꯈꯤꯕ ꯍꯣꯏ ꯃꯥꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯨꯡꯒꯤ ꯌꯨꯝꯕꯤꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯂꯩ ꯌꯨꯝꯕꯤꯗꯨ ꯊꯨꯒꯥꯏꯔꯨꯕꯗ ꯅꯔꯁꯤꯡꯍꯒꯤ ꯔꯨꯞ ꯑꯣꯏꯅ ಶ್ರೀ ꯍꯔꯤꯅ ꯆꯣꯡꯊꯣꯔꯛꯈꯤꯕꯗꯨꯅꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯊꯥꯖꯔꯛꯏ ꯅꯨꯡꯉꯥꯏꯕꯅ ꯊꯨꯝꯍꯠꯂꯗꯨꯅ ꯄꯨꯛꯅꯤꯡꯁꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯛꯏ ꯁꯛꯈꯪꯗꯕꯗꯨ ꯀꯅꯥꯅꯣ ꯑꯩ ꯊꯤꯔꯔꯣꯏ ꯆꯥꯟꯕꯤ ꯍꯩꯕ ꯅꯨꯡꯁꯤ ꯍꯩꯕꯇꯅ ꯊꯜꯂꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯨꯕꯗ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯎ ꯂꯣꯛꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯨꯔꯇꯤꯗꯨꯗ ꯍꯩ ꯂꯩ ꯀꯠꯂꯨ ꯀꯣꯏꯅ ꯌꯦꯡꯉꯤ ꯂꯩ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇꯕꯨ ꯎꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯃꯥꯏꯗ ꯌꯥꯏꯄꯜ ꯑꯅꯤꯈꯛ ꯊꯤꯟꯒꯠꯂꯝꯃꯤ ꯌꯥꯏꯄꯜ ꯑꯅꯤꯗꯨ ꯐꯨꯛꯂꯗꯨꯅ ꯎꯅꯥ ꯑꯃꯗ ꯍꯥꯞꯂꯒ ꯈꯨꯔꯨꯝꯖꯔꯒ ꯕꯣꯔ ꯁꯤꯃꯇꯪ ꯅꯤꯔꯝꯃꯤ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕ ꯅꯤꯔꯕꯗꯤ ꯅꯪꯗꯤ ꯄꯤꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯝꯗꯝ ꯁꯤꯠꯇꯗꯤ ꯁꯥꯟꯇꯤ ꯄꯤꯅꯕꯤꯔꯣ ꯍꯦ ꯆꯤꯡꯉꯨ ꯆꯤꯡꯈꯩ ꯉꯥꯟꯕ ꯄꯥꯡꯒꯟꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯂꯩꯀꯣꯜꯅ ꯄꯨꯖꯔꯛꯄ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯈꯩ ꯉꯥꯟꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ